Moon kastauradona kadaida chatlino baby Moon kastauradona kadaida chatlino baby Valentine numitsida ay suna tung ilake Valentine numitsida ay suna tung ilake Oh baby Oh baby Valentine yawa chatlino Valentine yawa chatlino Oh baby Isaya si tabada Tamoida karigum amadi faubiramgani matam amagi nungsibido haiduna kainaba amadi thungnabagi punsi asida nungsibado fongdokpa ngamhaudabadagi mina lawkhiba nungsibada thungnabasu kayama adubu 14 February asida Valentine Day pangthokpagi maram khangbibra kari maramgino khangbibagi-damak loyal fawbutang yengbiu marup mayambu RT YouTube channel gi maigitigi kai khomna pucheri nungsiba haibase karino sel yamna paiba awangwa building da leiba atang-atangba branded pherol setpa chaningbata pijaba lainingbata lebibabu nungsiba kobra natti aina kappa matamda masu kappa aina nokpa matamda masu nokpa aigi awabada mateng tawbiba aigi nungaibada saruk yabiba asibuni nungsiba haibasi first love punsigi ahanba nungsiba tumba chaba khangdaba makhai tum lemangda ui chare mitta ui lambida chatpa kuding matamak mali chithigi matamda numidang lona direct paba saraga asikpa mafamda ikiba nungsi chithi kayama karamna pisigi khanbada awaba kayama hangkiba wahang kayama gi paukomadu parba matung kapkiba madi nokhiba kayama malem asida leiriba mioi khudingmaki midiyeng tongali punna leiminaraga nungsiba ma ayuk nungthil numidang asum wari sanajaraga nungaijaba nungsiba ama khambal chawba nungsiba ma pyar kya nahi jata ho jata hai haba wahi asitabirabra asigi arthadi nungsiba haibase ohengi haiba yaroi thamoidagi masa mathanta phaurakpa haibani namfuda faraga lawba madi leiminabadu nungsiba nati thamoi sengna amaga yanaraga leiminabadubuni nungsiba haibase Valentine Day karigidamak pangthoklibano wari asi khangbibagi-damak sahi 1973 mamangda chatsi Europe ki Rome mafam asi matamama sakti yamna leibak amani haina khanarami Rome gi mafam asida Claudius kauba ningthau ama leirami matamaduda yamna fataba minungsi leitaba ningthau ama oirami malem pumba magi mokhuta channaba honarami Rome gi mafam asida mayum pandaba nupadagi mayum panba nupa mayam ama mapangal kanba madi iyamba noma gi hengalami asumna hengalabadi ningthau Claudius bu namthuragani amadi ningthau gi fam asi munkhragani haibagi wakhalda Claudius na Rome da leiba praja mayam da lauthoki madudi mafam asida leiba nupa nupi kanamta nungsinaba madi lohongba yaroi karigumba ningthauna haibasida indragadi sibagi chairak pigani wafam ase praja mayamna tabada yamna nungaitaba oikhi mafam asida thamoy yamna chawba mayamna nungsiba Catholic priest ama leirami Catholic priest haibadi church ta mayamgi seba tawba misak adubuni misak adugi mingna Saint Valentine ningthaugi wafam ase Saint Valentine yaningamdi lona atopa couple singbo luhongbada mateng tawbirami kharanigi matung thodok asi ningthauna tabadagi Saint Valentine nu faraga jail da thambagi sajai pikhi jail da leirba matung jailer gi machanupi ama jail aduda toina laami nupi adu mamit udabi nupini Saint Valentine na nupi adu sakti amaga loinana mamit adu uhanbikhi tapna adudagi makoi ani nungsinarami nungsinabagi paw asi tabada ningthau Claudius na Saint Valentine bo fasi yanbagi sajai lauthoki fasi yandringagi mamangda Saint na nupi aduda chithi ama iraga pirami from your Valentine haina Saint Valentine bo fasi tawkhiba numit adu 14 February ni numit asidagini Saint Valentine mayamda nungsibagi artha takpiramba asidagini Rome amadi malem pumba numit asida Valentine Day haina pangthoklibasi punsida thamoy sengna nungsiba thungnaba haibase khwaidagi laibak fabani isana thamoy sengna pamjabi nungsiba thungnabibra comments ta thambiramu loinana channel asida anauba lovers obiragadi like share in WhatsApp Facebook Instagram subscribe amadi all bell button cho click to sanbiu maramdi next ki video de sagi mobile natraga computer da han fangbinaba nungaina haraun amadi mai pakpa to oibiu marup ki punsida thank you
Valentine, oh, oh, Valentine.